Akashvani Imphal Nayani Devi na pau pajari ahanbada maru oiba pau Mohut ki director na hairi miyamgi mating yaudana sahara madi kaithel luna na thamba haibasi oitokloi tha sigi tang mari dai Imphal West Jilla gi deputy commissioner na thokiba order amagi matung inna khwairamban kaithel tangal bazar amadi pauna bazar da hayengdagi horoga eviction gi tabak asi makhata na chatharagani hairi Sangsat ki nongjumi pham ki mamangda hokre amasung Bharat ne Mireibakta electronics ki pol sing yonba chaihi asigi ahanba tha ahungi manungda sadani phutaret yobangamduna $1 billion tarani thoidas mari ma yaure Taranipan suba Manipur Summit Yaholu Masel Hudoki bagi numitka mari leinana nongmagi oiba lamtu sengbagi thauram ama khairamban kaithel amadi tangal bazarda pangthokre thauram aduda raija sigi mahut ki director Sri Ngangom Utam Singh Masel gi president Sri H Nanaw Chamaitei amadi maru oiba mioi kya su saruk yakhi Sri Utam na hai miyam gi mateng yaudana sahar amadi kaithel luna na thamba aibasi oithokloi Door to door gi thabak tawriba tohmi singna mathongning thina pangtoktrabadi IMC da wakat piwa haina mahakna makhatari mahakna hai Municipality na nungtigi senge hajaragasu akoi miyam gi support yaudrakadi city ama nalhan ba hise kaithel ama nalhan ba hise sungoi oithokte handakta mayam khangbirangani kuidribada swat survection gi award lauthokre Indorna lisang sina mathang first taraga sumlai matau karamna moiji lunan bada mangjil thari no aina yenguba matamda strategy ji yamna muroiba ahum khaglairami yanan bada akoi gi nongmagi khonggaliba amoda kaisi tongan khaidokpa achotpa pungan bana tongana joloidaba pumoidaba na tongana aduga hakchang sumningai oiba pona tonganba Amot pa chakhaiba ubada isagi thongni isagi sohor mol halibani masinal hannaba akoi aigi thodang yadabe ade khallaga ngangbiu warakpiu adumai tawragadi akoi gi city je soidana nanbani Tha sigi mari da Imphal West Jilla gi deputy commissioner na thokibo order amagi matung inna aine yadaba momongda lam khopchin basingda tang taramatoi pung ahum phawgi manungda sengdokpiyo haina khangan khre masigi matungda media gi khuthang amadi microphone sijena dune eviction gi thabak asi chathaduna lakli masigi saruk ama oina Imphal manungi khwairamban kaithel thangal bazar amadi pauna bazar da hayengdagi horoga eviction gi thabak asi makhata na chathara Hairi Hiramasiga Mari Lainana Lamphelgi Subdivisional Officer Yumnam Dhanendra Singna Kasbani Imphal Asumna Hai Imphal Manungi Khwairamban Kaithel Saruk Oidiba Thangal Bazar Pauna Bazar Sidasu Khoi Hayengdagi Horaga Lothokchaba Haujaragani Haukiba tha si tara taruta cabinet ki appointment committee na khankiba IAS Punit Kumar Goyal ngasidagi Manipur gi chief secretary oina thaupuba hokre healthy timing and spacing between pregnancies for planned parenthood highway hiramda raija thaki oiba world population numit English ngani kunmanga lamphel pataleba Indian Medical Association da pangthokli Directorate of Health and Family Welfare Services amadi SIS National Health Mission anina punna khuzamna duna sinba thauram aduda Raijage Haksal Vibaki Director Dr. Chambogol Mai State Mission Director M. Dinesh Singh Sarukyari thauram asiga mari lainana Kasbani Imphal gi I Paukangbuga akhanna na unabada Imphal East Jilla gi District Family Welfare gi Officer Dr. Lairen Bikramna hai nauna yumban bagi lambi da khongdari banupi macha singna yamdrabada chaihi ani gi matungda angang yawbagi wakal thambigadabani mahakna hai Healthy timing hairisi akoina early marriage saibadi 18 years ki mamangda hongbo oiragadi luhongo matungda at least sahi ani faudi ngairaga angang sembiyo haibani aduga angang amaga angang amagi marakta minimum of 3 years ki gap ama thambiyo haibani masigi kanabasi akoigi angang amasung mamada haksang phana leibagi kanaba adu pigadawini aduga hanagi dongna Hamdo hamare do aina akoi ani angang ani haibagi limiting oiba adugi concept di hoji honge
Humfudra Tarak Subaban Mawasaki Saruk Ama Oinangasi, Salem Thardale by Industrial Estate Chandelda, Divisional Forest Officer Amati, DIC Chandelgi General Manager Sinduna, Industrial Estate Asigi Akoibada Uzara Chamayang Hirom Thakre, Tauram Aduda Chandelgi DF4 Dr. N. Munal Maitai Amati, DIC Chandelgi General Manager T.S. Vijay Singh Saruk Yaki, Tauram Aduda Wangang Bada, Dr. N. Munalna Hai, Aikoina Kauroi the Badi U Singasi, Malem de Hingliba Jiva Singi the Makatoklaba, Lanmi Amani, Makoina Atopagi Kana Batawanatana, Mazhagi Ojaba Kaidonda Tide. Security Force na Jilibam Jilagi Manung Chanba, Sabom Pai Amasung Chaudari Khan Kulgi Marakta, Barak Turelda, Injin Panba Passenger, he Amasek Tawada, Sapon Cape, Satuk Tara Tarukta Haptuna Puramba, Brown Sugani, Haina Chingnaba, Punna. Kilogram tara rom lumba pol sing phagatle masiga loinana kilogram manga henbagi aine yadabaguli singsu phagatle pol sing asibu purpa samgi kazhadagi mioi masu phare hairi amaromda thangmaiban khuya thong polem lekai dagi nongmai maru lalon bada chenaba mioi ohum ngarang security force na phare makhoi dagi insas ki nongmai maru humphudra AK magazine amaga loinana nongmai maru kuntaru insas LMG gi ahangba magazine ani insas rifle gi ahangba magazine ama 7.62 mm SLR gi ahangba magazine ama 303 rifle gi nongmai maru humputaret 0.38 mm gi nongmai maru chama masung SLR gi nongmai maru ohum phagatle Manipur ngasi jila mapanda mayai oirapa chang yauna nong churaba yai hairi India Meteorological Department Imphal Center na thopa cherol amada hai jila sing adudi Tamenglong Senapati Kangpokpi Ukrul Kamjong Jiribam None Churachandpur amasung Pherjol ni Met Department na hairi Uttarakhand Himachal Pradesh amasung Tamil Nadu da ngasi amasung hayeng nong kanna chugani tabiriba pawasi Akashbani Imphal dagini Sangsat ke nongju mifam ayaki mamangda hokre mifam asi hodringagi mangoina na Pradhan Mantri Narendra Modi na tawgadauriba mifam asina Bharat ki lami singna Operation Sindur mai pakpada lokhiba tawdang singbu thagatladuna pangmi singda pawdang ki masi matung da wasak lawi tawram pangthokki mifam asi horakpada birodi dol singna Operation Sindur gi matangda clarification piu haina khongjang changsinba horakki khongjang asigi yenglaga Pung tarani thoi phawan nongju mifam asi ejon tawki Bharatna Mirai Bakta Electronics Polam Sing Yonba Chai He Sige Ahanba Tha Ahungi Manungda Chadani Phutaret Yobangamduna $1 billion tarani thoi dasmik mari ma yaure Bharat ki Electronics ki Polam Sing asi America UAE amasung China na mapungmaina leiri masigi matungda Netherlands amasung Germany sing balebak singna su Polam Sing asi leiri Ashamda Sanggongi Port Hena Puthokna Bagi Pandamda Raja Dugi Sarkana Milk Subsidy Scheme Hudokre Tauranga Sina Sangom Puthokli Belomi Singda Sangom Litar Amada Lupa Mangagi Subsidy Piba Ngamlagani Kendagi Mapal Tauram Raja Mantri Pavitra Magherita Le Sothogi Maseru Sarhada Thungkre Mahana Lebak Aduda Thungkibda Les Hethogi Mapal Tauram Principal Secretary Amadi Official Singna Harautayamna Okay Uparashtrapati Jagdeep Dhankar na hairi wari sanaba khana nainaba amasung phajapam mawngda wangangnabagi damak Bharat asi malengbi meyangna khangnaba lamdam ama oiduna lakli New Delhi dangarang pangtokpa Rajya Sabha internship program bi nipan chuba batch hodopagi thorumda wangangnoduna Sri Dhankar na hai wahan thoklaina khana nainaba amasung punging changna wangangbagi thawongchingna leibak asibu henna awangba thakta pukhalakpa ngamgadawri bani Mahangna hai Rajniti dol khuding mangna leibak asibu hena chawkhat hanbada makhoigi mapung oiba pandam thamli maji ahorak liba naharol singi wakalda ningthina mami tahangadabani aroibeda maru oiba pawamu mahut ki director na hairi miyamgi mateng yaudana sahar amadi kaithel lun ana thamba habisi oithokloi
था सिगी मरीदा इम्फाल वेस्ट जिला के डेपुटी कमिश्नर थोखिबा ऑर्डर अमगी मतुंग इन्ना खैरंबन कैथेल थंगाल बाजार अमदी पौना बाजार हयेंगदगी होरगा इविक्शन की थबक असि मखाताना चथरगनी हाइरी संसद की नोंजु मिफम अहाकी ममांगदा हौख्रे अमसुंग भारत मिरैबाक्ता इलेक्ट्रॉनिक्स की पोलमसिंग योनबा चही असिगे अहनबा था अहुंगी मनुंगदा चादनी फुतरेट योबंगमदुना $1 बिलियन 12.3 यौरे पाउलुजरे